Music made this. Karamna chawkhatgani Lamdam city ay karamna chawkhatgani culture city hairiba wari loina manabani adubu nogi wakhal di tara thoklivani ay karamna chawkhatgani Lamdam city ay karamna chawkhatgani culture city hairiba wari loina manabani adubu nogi wakhal di tara thoklivani Chingdadi ngangi ama tawrakpadi ama only oiriba fibam se wakhal di tara thokli wakhal na amaga mana driver di karamna di chawkhatgani Lamdam city khalu noina wakhal nuna khalu adubu oirakada fibam se aina khalu bada waje haina hairu bada aina nongna gada kije noina nongna bakan matam mane ay matam city chana vini nongna vadi hekta hengat bada chingthana ba hona gani noina wakhal di pikpa noina karamna di pungni noina hantana yengli koida adubu noina kangu kachar haiba Lamdam sida hip hop city shiru bada hingat bani nongma di soidana puraklani thongnang jawol puraklani thongnang jawol puraklani thongnang jawol ay karamna chawkhatgani Lamdam city ay karamna chawkhatgani culture city hairiba wari loina manabani adubu nogi wakhal di tara thoklivani ay wakhal di tara thoklivani kanana kanagi wari budi tarugani amana amade henadava matamni miyoiba kharana takadava nate aikhoi pandamdi nasana nasabu wakhal di tahanba ngamde wakhal tadava mikup tude nangi ngauchanana chatkani awaba matamda kanasu lakloi nangi ay heipadi saban lakni chindata chawramgani wari na lotion kini adubu hakchang oina leploi nangi damakta khangna chalo nangna ado khongna chikpa hui kayane mangdadi afaba saramgani ningana hakke haina ngairibani karishu awonba ama porakba ngamloi aigi aisumi champraja amane Lamdam sigi adubu aina ahinka yatumdana iriba mayeksina nongmadi soidana yawolama porakani haina thajaba thamli bani thamoshida thongnangi maikeidi yawoidi porabai honavani ay chaliba lamina thaniba khongdana nongmadi soidana yawol ama poraklani ay karamna chawkhatgani Lamdam city ay karamna chawkhatgani culture city hairiba wari loina manabani adubu nogi wakhal di tara thoklivani karamna chawkhatgani Lamdam city. Hey, what's up people? This is name is Jay. Ngasi se video same sam like abhishek to ma Gujarat chakra labor so when I say video se day 1 da suto bane day 1 da suto basida hidi like morning da khona just time khara minister ga suto bane ma chalam nai ro ko se complete to ga mo dra ba ko hidi khona khalam bana kai no next